Smart Universal Academy 𝗧𝗢𝗣𝗣𝗘𝗥 𝗦𝗜𝗡𝗚𝗚 𝗧𝗢𝗠𝗡 Green Revolution ki wakalon ama sagatnabagi pandamda school ki class 6 tagi 9 fawgi class toppers singda lemna cycle pigadaba mission ama ngasi hodopaka lunina school ki kumjale singani kunmanga ki calendar su phongkre Kaksing district ki manung chanba 𝗧𝗢𝗣𝗣𝗘𝗥 𝗦𝗜𝗡𝗚𝗏 layba school la sida pangthokiba thoram aduda Smart Universal Academy ki secretary 𝗠𝗠𝗠𝗡 𝗠𝗏𝗡𝗏 assistant secretary administration 𝗑𝗏𝗏𝗏 school la sigi principal Dr. 𝗬𝗡𝗡𝗚𝗏 vice principal 𝗟𝗘𝗠𝗏 headmaster administration 𝗬𝗬𝗖𝗟𝗘 amadi headmaster 𝗬𝗚𝗡𝗏 nachingba maruoiba mioi kayana sarvyaki hari ngasigi school gi calendar phongba yauna pangthokiba thoramga mari lenana Smart Universal Academy gi secretary 𝗠𝗠𝗠𝗡 𝗑𝗏𝗏 haikibada school asida ngasi hodokliba mission asi mayang imphal da leiba 𝗂𝗂𝗡𝗢 𝗪𝒻 Foundation na sponsor tobani hariba scheme asi school asidagi haurakliba mahairoi singda Green Revolution gi pauzil ama pinabagi pandamda pangthokpani haina supanki Smart Universal Academy 𝗧𝗢𝗣𝗣𝗘𝗥 𝗦𝗜𝗡𝗚𝗏 𝗧𝗢𝗠𝗡 Green Revolution gi wakalon ama sagatnabagi pandamda school gi class 6 tagi 9 fawgi class toppers singda lemna cycle pigadaba mission ama ngasi hodopaka lunina school ki kumjale singani kunmanga ki calendar su phongkre Kaksing district ki manung chanba 𝗧𝗢𝗣𝗣𝗘𝗥 𝗦𝗜𝗡𝗚𝗏 layba school la sida pangthokiba thoram aduda Smart Universal Academy ki secretary 𝗠𝗠𝗠𝗡𝗏 𝗑𝗏𝗏 assistant secretary administration 𝗑𝗏𝗏𝗏 school la sigi principal Dr. 𝗬𝗡𝗡𝗚𝗏 vice principal 𝗟𝗏𝗏𝗏 headmaster administration 𝗬𝗬𝗖𝗟𝗘𝗏 amadi headmaster 𝗬𝗚𝗡𝗏 nachingba maruoiba mioi kayana sarvyaki hari ngasigi school gi calendar phongba yauna pangthokiba thoramga mari lenana Smart Universal Academy gi secretary 𝗠𝗠𝗠𝗡 𝗑𝗏𝗏 haikibada school asida ngasi hodokliba mission asi mayang imphal da leiba 𝗂𝗂𝗡𝗢 Foundation na sponsor tobani hariba scheme asi school asidagi haurakliba mahairoi singda Green Revolution gi pauzil ama pinabagi pandamda pangthokpani haina supanki